NSCM-IM ꯑꯃꯁꯨꯡ ZUF ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯤꯖꯐꯤꯌꯔ ꯇꯧꯅꯕ ꯇꯥꯡꯈꯨꯜ ꯅꯥꯒꯥꯂꯣꯟꯅ ꯑꯄꯤꯜ ꯇꯧꯈ꯭ꯔꯦ꯫ ꯅꯥꯒꯥꯂꯦꯟꯗ ꯐꯦꯛꯁꯟ ꯃꯌꯥꯝ ꯂꯩꯔꯕꯁꯨ ꯃꯈꯣꯏ ꯅꯣꯡꯃꯇ ꯈꯨꯠ ꯊꯥꯅꯕ ꯂꯩꯇꯦ꯫ ꯑꯩꯈꯣꯏꯁꯨ ꯈꯦꯟꯅꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯄꯨꯟꯁꯤꯟꯕ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯈ꯭ꯔꯦ꯫ ꯅꯣꯡꯃꯩ ꯃꯔꯛꯇ ꯀꯨꯀꯤ ꯑꯃꯗꯤ ꯅꯥꯒꯥ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯆꯤꯟꯒꯤ ꯂꯥꯟꯁꯨ ꯂꯦꯞꯄ ꯂꯩꯇ꯭ꯔꯤ꯫ ꯎꯈ꯭ꯔꯨꯜ ꯑꯃꯗꯤ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛ ꯂꯦꯞꯄ ꯂꯩꯇꯕꯒ ꯂꯣꯏꯅꯅ ꯀꯨꯀꯤ ꯑꯃꯗꯤ ꯅꯥꯒꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯤꯟꯒꯤ ꯂꯥꯟꯁꯨ ꯂꯦꯞꯇꯅ ꯀꯟꯈꯠꯂꯛꯂꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯀꯨꯀꯤ CSO ꯋꯥꯔꯀꯤꯡ ꯀꯃꯤꯇꯤ ꯎꯈ꯭ꯔꯨꯜꯅ ꯎꯈ꯭ꯔꯨꯜ ꯑꯃꯗꯤ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯕ ꯀꯨꯀꯤ-ꯖꯣ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯗ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯟꯗꯥꯔꯛꯂꯤ ꯍꯥꯏꯅ ꯆꯥꯎꯅ ꯃꯔꯥꯜ ꯁꯤꯔꯛꯈ꯭ꯔꯦ꯫ ꯃꯦ 23ꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 6:49 ꯑꯗꯨꯋꯥꯏꯗꯒꯤ ꯃꯣꯡꯀꯣꯆꯦꯄꯨꯗ ꯃꯣꯔꯇꯥꯔ ꯑꯃꯗꯤ ꯑꯇꯩ ꯁꯣꯐꯤꯁꯇꯤꯀꯦꯇꯦꯗ ꯋꯦꯄꯟꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12:09 ꯐꯥꯎꯕ ꯂꯥꯟꯗꯥꯔꯛꯈꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯛꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯩꯉꯥꯡ ꯆꯤꯡꯒꯤ ꯂꯥꯍꯣ ꯑꯃꯗꯤ ꯂꯤꯇꯥꯟ ꯌꯥꯎꯅ ꯁꯔꯀꯥꯐꯨꯡ ꯚꯤꯂꯦꯖꯇ ꯂꯩꯔꯤꯕ ꯅꯥꯒꯥ ꯚꯤꯂꯦꯖꯔꯁꯤꯡꯗ ꯃꯦ 22ꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10:12 ꯑꯗꯨꯋꯥꯏꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯂꯥꯟꯗꯥꯔꯛꯈꯤ ꯍꯥꯏꯅ ꯆꯥꯎꯅ ꯃꯔꯥꯜ ꯁꯤꯔꯛꯂꯤ꯫ ꯂꯣꯏꯅꯅ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯥꯒꯥꯒꯤ ꯈꯨꯜꯁꯤꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯂꯤꯕ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯄꯒꯤ ꯃꯍꯨꯠꯇ ꯅꯥꯒꯥ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯇꯥꯔꯒꯦꯠ ꯑꯣꯏꯅ ꯇꯧꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅꯁꯨ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈ꯭ꯔꯦ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯛꯂꯤ꯫ ꯎꯈ꯭ꯔꯨꯜ ꯑꯃꯗꯤ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡꯗ ꯊꯣꯛꯂꯤꯕ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯨꯀꯤ ꯑꯃꯗꯤ ꯅꯥꯒꯥ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇꯒꯤ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇꯔ ꯒꯚꯔꯟꯃꯦꯟꯠꯗ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯅꯕ ꯑꯄꯤꯜꯁꯨ ꯇꯧꯅꯔꯛꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯈꯟꯅꯕ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯖꯨꯗꯤꯁꯤꯌꯦꯜ ꯏꯟꯀ꯭ꯋꯥꯏꯔꯤ ꯑꯃꯁꯨ ꯆꯠꯊꯒꯗꯕꯅꯤ ꯍꯥꯏꯅ ꯗꯤꯃꯥꯟꯗ ꯇꯧꯔꯤ꯫ ꯂꯣꯏꯅꯅ ꯎꯈ꯭ꯔꯨꯜ ꯑꯃꯗꯤ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯇ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯆꯠꯊꯔꯤꯕ ꯊꯧꯑꯣꯡꯁꯤꯡ ꯌꯥꯝꯅ ꯄꯦꯟꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯔꯦꯟꯖꯃꯦꯟꯠ ꯃꯄꯨꯡ ꯐꯥꯅ ꯐꯦꯜ ꯑꯣꯏꯔꯦ꯫ ꯃꯤꯆꯝ ꯃꯤꯌꯥꯝ ꯉꯥꯛ ꯁꯦꯟꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯦꯟꯗꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯂꯤꯇꯥꯟꯗ ꯑꯃꯨꯛꯀꯁꯨ ꯀꯥꯞꯅꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯂꯤꯇꯥꯟ ꯄꯤꯑꯦꯁꯅ ꯀꯣꯟꯕ ꯃꯣꯡꯀꯣꯆꯦꯄꯨ ꯁꯪꯀꯥꯏ ꯂꯩꯉꯥꯡꯆꯤꯡ ꯑꯃꯗꯤ ꯁꯤꯀꯤꯕꯨꯡꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯇꯣꯏꯅ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯊꯣꯔꯛꯈ꯭ꯔꯕ ꯃꯇꯨꯡ ꯉꯔꯥꯡꯁꯨ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7 ꯇꯥꯔꯛꯄꯗꯒꯤ ꯍꯧꯔꯒ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯇꯥꯔꯛꯄ ꯐꯥꯎꯕꯗ ꯍꯥꯏꯔꯤꯕ ꯈꯨꯜꯁꯤꯡ ꯑꯁꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡ ꯑꯃꯁꯨꯡ ꯇꯥꯡꯈꯨꯜ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯣꯛꯅꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯀꯟꯐꯥꯔꯝ ꯇꯧꯈꯤ꯫ ꯅꯥꯀꯜ ꯑꯅꯤꯅ ꯑꯣꯟꯁꯤꯟꯅꯗꯨꯅ ꯈꯨꯠ ꯊꯣꯛꯅꯔꯛꯄꯗꯒꯤ CRPFꯅ ꯅꯣꯡꯃꯩ ꯀꯥꯞꯅꯐꯝ ꯇꯝꯅ ꯅꯣꯡꯃꯩ ꯑꯃꯁꯨꯡ ꯁꯔꯆ ꯂꯥꯏꯠ ꯀꯥꯞꯈꯠꯄꯗꯒꯤ ꯂꯦꯞꯈꯤ ꯍꯥꯏꯔꯤ꯫ MUꯒꯤ ꯃꯍꯩꯔꯣꯏ ꯅꯨꯄꯤꯃꯆꯥ ꯑꯃ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯂꯦ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯇꯥꯔꯛꯄꯗ ꯁꯤꯡꯖꯃꯩ PSꯅ ꯀꯣꯟꯕ ꯆꯤꯡꯉꯥꯃꯈꯥ ꯅꯤꯡꯊꯧꯖꯝ ꯂꯩꯀꯥꯏꯗꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁꯇ ꯐꯥꯏꯜ ꯇꯧꯔꯛꯄ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡꯏꯟꯅ ꯃꯍꯥꯛꯀꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯃꯁꯥꯒꯤ ꯆꯍꯤ 22ꯔꯣꯝꯗ ꯁꯨꯔꯤꯕꯤ ꯁꯅꯁꯝ ꯁꯨꯄ꯭ꯔꯤꯌꯥ ꯀꯧꯕꯤ ꯅꯨꯄꯤꯃꯆꯥ ꯑꯃ ꯃꯍꯥꯛꯀꯤ ꯀꯥ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯀꯥ ꯃꯅꯨꯡꯗ ꯐꯤ ꯑꯃꯅ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯔꯝꯂꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯄꯥꯎꯅ ꯍꯥꯏꯕꯗ ꯂꯩꯈꯤꯗ꯭ꯔꯕꯤꯅ ꯏꯔꯝꯕ ꯁꯨꯁꯥꯏꯠ ꯅꯣꯠ ꯑꯣꯏꯒꯅꯤ ꯆꯤꯡꯅꯕ ꯆꯦ ꯑꯃꯁꯨ ꯃꯍꯥꯛꯀꯤ ꯇꯦꯕꯜꯗ ꯂꯩꯔꯝꯈꯤ꯫ ꯑꯏꯕ ꯆꯦꯔꯣꯜ ꯑꯁꯤꯗ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯃꯤꯡꯁꯨ ꯄꯜꯂꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯄꯥꯎ ꯇꯥꯕꯗꯒꯤ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯂꯒ ꯐꯣꯔꯦꯟꯁꯤꯛ ꯑꯦꯛꯁꯄꯔꯠꯁꯤꯡꯒ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯈꯤꯕꯒ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕꯤꯒꯤ ꯍꯛꯆꯥꯡ ꯔꯤꯝꯁꯀꯤ ꯃꯤꯔꯜꯁꯪꯗ ꯄꯣꯁꯠꯃꯣꯔꯇꯦꯝ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯃꯍꯥꯛ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯃꯥꯁꯇꯔ ꯗꯤꯒ꯭ꯔꯤ ꯇꯝꯂꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯗꯤꯜꯂꯤꯗ CM ꯕꯤꯖꯦꯅ ꯕꯟꯗꯦ ꯃꯥꯇꯔꯝꯒꯤ ꯃꯃꯥꯡꯗ ꯇꯃꯤꯜ ꯑꯦꯟꯊꯦꯝ ꯁꯛꯍꯟꯕꯤꯌꯨ ꯍꯥꯏꯅ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯖꯣꯁꯦꯐ ꯕꯤꯖꯦꯅ ꯇꯃꯤꯜ ꯅꯥꯗꯨꯒꯤ CM ꯑꯣꯏꯈꯤꯕꯗꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯉꯁꯤ ꯅ꯭ꯌꯨ ꯗꯤꯜꯂꯤꯗ PM ꯃꯣꯗꯤꯒꯤ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕꯗ ꯕꯟꯗꯦ ꯃꯥꯇꯔꯝꯒꯤ ꯏꯁꯨ ꯊꯥꯡꯒꯠꯂꯗꯨꯅ ꯇꯃꯤꯜ ꯅꯥꯗꯨꯗ ꯄꯥꯡꯊꯣꯛꯄ ꯁ꯭ꯇꯦꯠꯀꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯕꯟꯗꯦ ꯃꯥꯇꯔꯝꯒꯤ ꯃꯃꯥꯡꯗ ꯇꯃꯤꯜ ꯑꯦꯟꯊꯦꯝ ꯁꯛꯍꯟꯕꯤꯌꯨ ꯍꯥꯏꯅ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯅ꯭ꯌꯨ ꯗꯤꯜꯂꯤꯒꯤ ꯁꯦꯚ ꯇꯤꯊꯔꯗ ꯃꯣꯗꯤ ꯑꯃꯁꯨꯡ CM ꯕꯤꯖꯦꯅ ꯃꯤꯅꯤꯠ 25 ꯔꯣꯝ ꯋꯥꯔꯤ ꯁꯥꯈꯤꯕꯗꯨꯗ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯇꯃꯤꯜ ꯅꯥꯗꯨꯒꯤ ꯑꯅꯧꯕ ꯂꯩꯉꯥꯛꯀ ꯀꯔꯝꯕ ꯃꯔꯤ ꯊꯝꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯈꯤ꯫ ꯃꯣꯗꯤꯒ ꯋꯥꯔꯤ ꯁꯥꯅꯕ ꯑꯗꯨꯗ CM ꯕꯤꯖꯦꯅ ꯇꯃꯤꯜ ꯅꯥꯗꯨꯒꯤ ꯃꯦꯀꯥꯗꯇꯨ ꯄ꯭ꯔꯣꯖꯦꯛꯠ, ꯗꯤꯐꯦꯟꯁ ꯄ꯭ꯔꯣꯖꯦꯛꯠꯁꯤꯡ ꯑꯃꯁꯨꯡ ꯁ꯭ꯔꯤ ꯂꯪꯀꯥꯒꯤ ꯅꯦꯚꯤꯅ ꯇꯃꯤꯜ ꯅꯥꯗꯨꯒꯤ ꯉꯥꯃꯤ ꯇꯣꯏꯅ ꯐꯥꯗꯨꯅ ꯉꯥꯃꯤꯁꯤꯡꯗ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯍꯟꯕꯅꯆꯤꯡꯕ ꯏꯁꯨꯁꯤꯡ ꯊꯥꯡꯒꯠꯈꯤ꯫ ꯕꯟꯗꯦ ꯃꯥꯇꯔꯝꯒꯤ ꯃꯃꯥꯡꯗ ꯇꯃꯤꯜ ꯑꯦꯟꯊꯦꯝ ꯁꯛꯍꯟꯅꯕ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯗꯤꯔꯦꯛꯁꯟ ꯄꯤꯕꯤꯌꯨ ꯍꯥꯏꯅ CM ꯕꯤꯖꯦꯅ PM ꯃꯣꯗꯤꯗ ꯇꯛꯁꯤꯜꯂꯝꯂꯕ ꯃꯇꯨꯡꯗ CM ꯕꯤꯖꯦ, ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ CP ꯔꯥꯙꯥꯀ꯭ꯔꯤꯁꯟ, ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯑꯃꯁꯨꯡ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔ ꯅꯤꯔꯃꯂꯥ ꯁꯤꯇꯥꯔꯥꯃꯟꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯕ ꯊꯧꯔꯥꯡꯈ꯭ꯔꯦ꯫ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯁꯤꯗ ꯅꯠꯇꯅ CM ꯕꯤꯖꯦꯅ ꯀꯣꯡꯒ꯭ꯔꯦꯁ ꯂꯨꯆꯤꯡꯕꯤ ꯁꯣꯅꯤꯌꯥ ꯒꯥꯟꯙꯤ, ꯑꯣꯄꯣꯖꯤꯁꯟꯒꯤ ꯂꯨꯆꯤꯡꯕ ꯔꯥꯍꯨꯜ ꯒꯥꯟꯙꯤ ꯑꯃꯁꯨꯡ ꯀꯣꯡꯒ꯭ꯔꯦꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯜꯂꯤꯛ ꯑꯔꯖꯨꯟ ꯈꯥꯔꯒꯦꯒꯁꯨ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯒꯗꯧꯔꯤ꯫ ꯏꯟꯗꯤꯌꯟ ꯌꯨꯅꯤꯌꯟ ꯃꯨꯁꯂꯤꯝ ꯂꯤꯒ ꯑꯃꯁꯨꯡ ꯂꯦꯐꯠ ꯄꯥꯔꯇꯤꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ CM ꯕꯤꯖꯦꯅ ꯗꯤꯜꯂꯤꯗ ꯂꯩꯔꯤꯉꯩꯗ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯁꯨ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫
Khutsu khulai fagalay ngarang Churachandpur PS na konba Hengkot khulgi forest area dagi magazine aniga kona na AK rifle ama magazine yauba Mark II rifle ama yauna nongmai macha amasung achauba IED amadi wireless set ani na chingba fagalay hairi. Churachandpur da ain kaina popi thaba tokhanaba livelihood intervention program pangthokre. Churachandpur district ki manung hanjinba chingi mafamsingda khunjasingna ain kaina popi thaduna sendal lambi oina lairiba asi tokhanabagi pandamda Churachandpur forest division na khunjasingi damak popina sokalaba khulsingda target tauduna alternative livelihood intervention and agro forestry support ka mari lainina program ama ngarang division office Churachandpur da pangthokre. Pangthokiba program aduda Arun RS IFS conservator of forest Southern Circle amasung Avijit KV IFS Divisional Forest Officer Churachandpur ga loinana official sing frontline staff khulgi representative sing amasung popina sogalaba khul singgi khunja sing sarugyaki forest department na lawkhat kiba khongthang asiga mari lainana G Mongnian Swangkuang Haugi Molanti Jaujang amasung Thinghangjang Churachandpur district ki Dampi Reserve Forest area akoibada khundariba khunja singda agro forestry support item sing Khangatlaba beneficiary singda yenthoki khunja singda yenthoki ba agroforestry item sing adudi machinjak single loinana yanau sing nganu macha sing leibak hawai alu uhai panba u chara sing hybrid oiba hainau chara sing ni yenthoki ba agroforestry sing asina matam amada khunja sing popi thaduna sel talamba adugi mauta yenthokli ba polam sing asina mod sinduna khunja singi hingnabagi lambi ama semna bahona bani hairi tharonga mari laidana conservator of forest Southern Circle Arun RS na phongdokhibada department asina nauna laukhaliba khongthang asigi manung channa khunja singda yenthokliba agroforestry support asina khulsingda ningthina mahai tan ba honaduna khulsing asi model village oina lehenduna forest sing ningthina conservation tawba ngamnabagi damak community khudingmak saruk yabata ngai fade haiki a visit KV IFS na phongdokhibada department asina vulnerable oiriba community singda masak thokpa punsi mahing sing khunja singda pinabagi damak agroforestry ki khongthang asi paikatpani haiki program asi pangthokpa hekloibaga conservator of forest Southern Circle Arun RS IFS na uchara sing thariba sagang range ta chatuna yengsin khibaga loinina Dampi Reserve Forest area gi akoibada lairiba khulsingi khunja sing unaduna forest department na paikhaliba livelihood support amasung forest conservation taunaba thorang singi matangda khanna nainakhi Demographic change thijinaba committee semkhibada CM na thagatpa phongdorakli laiba asigi oina logi wangmada mitop sing changsilakpa tongan-tonganba maram kayana demography da ahongba kaya laklibasi thijinaba central government gi maikaidagi high level committee semkhibagi damakta miking sana uba ngamba Prime Minister Narendra Modi gi miking makhada lairiba union government pu thagatpa phongdokli high level committee semkhibasi itihasik oiba khongthang amani haina chief minister Yumnam Khemchan gi maikaidagi phongdorakli mamang chehi 2025 ki August Mangada Prime Minister Narendra Modi na high power demography mission ama paikhalagani haina laukthokibaga loinana wafam adumak chahi adumaki September taraga mathoi da famkiba union cabinet na yaba pikibani khongthang asi Manipur amasung border state lairiba miyamna matam kuinedagi ngaireklaba mani Union Home Minister Amit Shah gi maikaidagi demographic change asi leba asigi sovereignty national security law and order social structure da ahongba kaya lakpa amadi tribal society sing protection tawbaga mari leinaba serious oiba problem amani haina phongdokiba adugidamakta su thagatpa phongdokli Manipur government ki maikaidagi sulaiba asida illegal immigration amasung abnormal oiba maong kayana demography da ahongba kaya laklibasi mapung fana assess tawnabagi damak semliba high level committee asida Manipur government ki maikaidagi su mapung faba cooperation pigani Prime Minister Narendra Modi amasung Union Home Minister Amit Shah gi maikaidagi laiba asigi border sing asoyangam thoktanaba amasung demographic imbalance check tawnaba commitment amaga loinana paikhalakliba khongthang asigi damakta su thagatpa phongdokli hairi Panba yabadi laiba asida illegal immigrant sing changsilakpa amadi tongan-tonganba abnormal oiba maram kaya amana demography da ahongba kaya laklibasi thijinaba nauna semkhiba high level committee asigi chairman na Supreme Court ki retired Justice Pravakar Navikar na chairman oigani aduga census commissioner designated expert Durga Shankar Mishra retired IAS Balajit Srivastava retired IPS amasung Dr. Samika Ravi na committee asigi member oigani Ministry of Home Affairs ki joint secretary foreigner 1/1 na committee asigi member secretary oigani committee asigi report asi chahi amagi manungda submit tawgadabani kariguma mathau tarabadi ministry asigi matam asi atopa tha taruk amaga sangdokpa yai haiki om thamjinba amasung nongmai kamnabagi thodok lup kamari lainade MC unification
ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 2ꯒꯤ ꯑꯌꯨꯛ ꯄꯨꯡ 10:50 ꯑꯃꯗꯤ ꯃꯦ 23ꯒꯤ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯄꯨꯡ 1:40 ꯔꯣꯝ ꯇꯥꯕꯗ ꯃꯅꯤꯄꯨꯔꯗ ꯆꯂꯥꯏꯔꯤꯕ ꯑꯦꯌꯔ ꯏꯟꯗꯤꯌꯥ ꯏꯝꯐꯥꯜꯒꯤ ꯀꯥꯔꯒꯣ ꯃꯦꯅꯦꯖꯔꯁꯨ ꯑꯣꯏꯔꯤꯕ ꯍꯣꯀꯤꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯁꯥꯟꯅꯔꯣꯏ ꯑꯣꯂꯤꯝꯄꯤꯌꯟ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯥꯁꯤꯈꯣꯡ ꯕꯖꯥꯔꯗ ꯂꯩꯕ ꯊꯣꯛꯆꯣꯝ ꯕ꯭ꯔꯣꯖꯦꯟ 58 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯇꯣꯝꯕꯤꯒꯤ ꯌꯨꯝꯗ ꯕꯣꯝ ꯊꯝꯖꯤꯜꯂꯝꯕ ꯏꯟꯗꯤꯒꯣ ꯐ꯭ꯂꯥꯏꯠꯀꯤ ꯀꯥꯔꯒꯣ ꯃꯦꯅꯦꯖꯔ ꯑꯣꯏꯔꯤꯕ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯥꯡꯖꯤꯡ ꯑꯆꯧꯕ ꯃꯅꯤꯡ ꯂꯩꯀꯥꯏ ꯂꯩꯔꯛ ꯅꯝꯕꯔ 6ꯇ ꯂꯩꯕ ꯁꯦꯔꯥꯝ ꯔꯣꯁꯅꯤ ꯀꯨꯃꯥꯔ ꯌꯥꯎꯅ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯃꯦ 23 ꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯗ ꯐ꯭ꯂꯥꯏꯠ ꯁꯔꯚꯤꯁ ꯇꯧꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡꯒꯤ ꯃꯌꯨꯝꯗ ꯑꯃꯁꯨꯡ ꯏꯝꯐꯥꯜ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠꯀꯤ ꯃꯐꯝ ꯀꯌꯥꯗ ꯕꯣꯝ ꯊꯝꯖꯤꯜꯂꯝꯕꯒ ꯂꯣꯏꯅꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯂꯦ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯀꯦꯁꯤꯄꯤ PWGMC ꯌꯨꯅꯤꯐꯤꯀꯦꯁꯟꯒ ꯍꯤꯔꯝ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯅ ꯂꯨꯞ ꯑꯁꯤꯒꯤ PRO ꯆꯤꯡꯈꯩ ꯉꯥꯟꯕꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯗꯤ ꯀꯅꯥꯒꯨꯝꯕ ꯅꯤꯡꯇꯝ ꯏꯍꯧꯒꯤ ꯃꯥꯏꯈꯨꯝ ꯎꯞꯄ ꯂꯨꯞꯁꯤꯡꯅ ꯃꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯆꯠꯊꯈꯤꯕ ꯑꯣꯏꯔꯒꯗꯤ ꯊꯧꯅꯥ ꯂꯩꯅ ꯀꯪꯂꯩ ꯃꯤꯌꯥꯝ ꯃꯥꯡꯗ ꯁꯦꯡꯗꯣꯛꯀꯗꯕꯅꯤ, ꯃꯗꯨ ꯅꯠꯇꯗꯨꯅ ꯃꯥꯌꯣꯟ ꯆꯨꯝꯅ ꯅꯤꯡꯇꯝ ꯏꯍꯧ ꯆꯪꯁꯤꯜꯂꯤꯕ ꯀꯪꯂꯩ ꯃꯤꯌꯥꯝꯒꯤ ꯊꯧꯅꯥ ꯐꯔꯕ ꯑꯇꯩ ꯅꯤꯡꯇꯝ ꯂꯥꯜꯍꯧꯒꯤ ꯊꯧꯃꯤꯁꯤꯡ ꯑꯃꯁꯨꯡ ꯂꯨꯞꯁꯤꯡꯕꯨ ꯀꯪꯂꯩ ꯃꯤꯌꯥꯝꯅ ꯂꯥꯟꯅ ꯎꯍꯟꯅꯕ ꯊꯕꯛ ꯆꯠꯊꯔꯣꯏꯗꯕꯅꯤ꯫ ꯃꯤꯆꯝ ꯃꯤꯌꯥꯝ ꯁꯣꯛꯄ, ꯄꯟꯕ ꯑꯃꯁꯨꯡ ꯑꯀꯤ ꯑꯈꯪ ꯄꯤꯕꯒꯤ ꯊꯕꯛ ꯊꯧꯑꯣꯡ ꯑꯁꯤ ꯀꯔꯝꯕ ꯀꯥꯡꯕꯨꯅ ꯆꯠꯊꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯊꯨꯕꯗ ꯊꯧꯅꯥ ꯂꯩꯅ ꯁꯦꯡꯗꯣꯛꯄꯤꯌꯨ꯫ ꯅꯤꯡꯇꯝ ꯂꯥꯜꯍꯧꯒꯤ ꯏꯍꯧ ꯆꯪꯁꯤꯜꯂꯤꯕ ꯀꯪꯂꯩꯄꯥꯛ ꯑꯁꯤꯒꯤ ꯊꯧꯅꯥ ꯐꯔꯕ ꯂꯥꯟꯃꯤꯁꯤꯡ ꯑꯃꯁꯨꯡ ꯅꯤꯡꯇꯝ ꯂꯥꯜꯍꯧ ꯂꯨꯞꯁꯤꯡꯕꯨ ꯂꯥꯟꯅ ꯎꯍꯟꯅꯕꯒꯤ ꯊꯕꯛ ꯈꯨꯗꯛꯇ ꯊꯥꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯔꯤ꯫